Ngasisu mahausagamna mayamgidamatta nungairaba phungaw wari ama puduna lakchari. Wari asibu ibirakpana D.N. Khuman. Wari asigi mamingna Maibigi Masunupi. Thaina mamangai matam amagi warini. Khunjaw kauba laibak amada lukhrabi nupi ama lairami. Lukhrabi nupi asigini haibada kana amata lairamde. Maram aduna yamna waba haibada oirami. Lairabi lukhrabi asigi mamingna Thoicha haina kaurami. Thoicha naha yamna oiribi nupini. Magini haibada kana amata laizadaba maram asina. Khungi nupa naha ahal kayana Thoichada nattaba mityeng. Nattaba wakhal kaya khalami. Pumnamak ase Thoichanasu khangjai. Adubu masagi ikai khumnabadi machoi tahanda ngak senduna thamjari. Nupa naha kayana nongmadi khudong chaba lawkhiba tare khanbadagi Thoicha pukningda wakhal kaya ama khalami. Nongmagi numitni Thoicha makutta khaw macha ama pairaduna thabak ama laklami. Asum laklaba matung umang ama yoraklami. Umang adu hek yawbaga Thoicha ngayak pothajai. Matam maduda umang adugi manung khara changlaga leiba mafam amada nupa khara hauna nakhokpagi khonjel Thoichagi nakongda tarami. Thoicha phamlambadagi phuk hogotuna mana ado khonjel aduna tariba maikai adomda thangjinduna tarami. Matam maduda nupa singduna sanariba wari ado mayek sengna tarami. Itaw nakhoyanisu haujikti aiga punbadagi awaba kharadi kokpa horamani. Karigumba noi anise aiga pulamdaba thoklabadi noi anisu minaigi mapokum haujiksu wana lelamgani ne natro. Itaw nahakna hairibado achumbani itaw. Matamduda itawna haiba aikoi anina yaramdraba. Aikoi anise minaigi mapoktagi hena tonna leiramgani itaw. Adubu haujikti itawna aikoi anise nungaibagi lambida lamjingbiri. Awaba haibado yawhandre. Itawgi singamlaroidaba laman amadi tonsilabani. Itaw nakhoi anina adu khanglibado yamna farabani. Matam pumbada aina haiba iluko. Adugane nakhoi ani aina haiba thabakto kawba yadeko. Hayengse oza khoidumgi yumda chatuna makha taba kari thabak leiri haibado hanglugadaba khangeko. Aikhoigi chakhause oza aduna thakpiribani haibase matam chuppada kawba yadeko. Oza adugi aningba pamba aikhoina tawgadabani. Phare ngasigidi se sanalopa kharase se nakhoi ani yenaro. Aduga aikhoisu hannaba tawrasi. Matam thengkini. Aduga kanagumbana khangki ukhiba thoklabadi aikhoise awafamda taba soire. Aduna mafamse thadoktuna yumda hanarasi. Asi haina duna nupa ahumdo khonglai thuna mafamdu thadoklaga mayum hanaki. Thoicha su uzaw amagi marumda makhoina ukidanaba lochai. Makhoi ahumna khara lapthokre hek khangbaga Thoicha sor asangba ama hondoklaba matung asumna khanjai. O haujiki nupa ahumdo afaba misakti oireroi. Huran jinthi tawba migi mapot maran matpa misaksing soidana oigani. Kanadi aigi thabak thengkini. Aina ninglibase mai paknaba hotnaragi. Karigumba aina ninglibase mai paklabadi phattaba misak amata lemna tharoi. Kanade aigi pandam phangnanaba aigi khongchat makha taragi. Asi khana Thoicha magi khongchat makha tana chatpa horami. Ngayak asum laklaba matung piktak tawba khul macha ama yoraklami. Khul adu hek yawbaga lambida lakpa ahal amada Thoichana asumna hangjarami. Ho ipagumba amukta lepiko nasana karigumba amatabu hangjageba. Ibema kari hangge haibano hekta hangudo ipada. Ipagumba khul asida amaiba amaibiga laibibro. Lairagadi nasada mayumdo amukta takpiyudo. Ichanupiya aikhoigi khul asida amaibi amadi lei. Adubune amaibi ado masayamna sole. Haujikti amaibido phamsen aduna leiribani. Ahansu yamna oirabani. Adugane ichanupiya khunja miyoi amata amaibi adugi mayumda changnadre. Khunja mayam punduna magi yumda changba athingba thamkhredo. Ipagumba kari maram leibagi amaibi adugi yumda
ꯈꯨꯟꯖꯥꯁꯤꯡꯅ ꯆꯪꯕ ꯊꯤꯡꯂꯤꯕꯅꯣ? ꯃꯔꯝꯗꯣ ꯈꯪꯂꯕꯗꯤ ꯅꯆꯥꯒꯨꯝꯕꯤ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯕꯤꯕ ꯌꯥꯒꯗ꯭ꯔꯣ? ꯍꯥ, ꯌꯥꯏꯗ, ꯑꯗꯨꯗꯤ ꯏꯄꯥ ꯍꯥꯏꯔꯒꯦꯀꯣ, ꯇꯥꯔꯣ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯣ ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯑꯃꯥꯏꯕꯤꯅꯤ꯫ ꯃꯃꯤꯡꯕꯨꯗꯤ ꯑꯃꯨꯔꯩ ꯀꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ, ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯃꯀꯨ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯊꯪ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯈꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯍꯪꯂꯨꯕꯗꯗꯤ ꯑꯃꯨꯔꯩꯁꯦ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇꯨꯗ ꯈꯪꯅꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯗꯤ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯁꯥꯟꯅꯕ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯕꯨ ꯅꯛꯅꯔꯨꯔꯕ, ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯕ ꯃꯤꯁꯛꯇꯣ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥꯅ ꯅꯥꯗꯨꯅ ꯍꯦꯛꯇ ꯁꯤꯕ, ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯆꯥ ꯑꯍꯟꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯔꯛ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯈꯪꯅꯤꯡꯅ ꯍꯪꯖꯔꯛꯏ꯫ ꯏꯄꯥꯒꯨꯝꯕ, ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯄꯨꯝꯕꯗꯣ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕ ꯑꯣꯏꯈꯤꯕ꯭ꯔꯥ? ꯏꯆꯥꯅꯨꯄꯤ, ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕꯗꯣ ꯇꯁꯦꯡꯅ ꯊꯣꯛꯈꯤ, ꯑꯆꯨꯝꯕ ꯑꯣꯏꯔꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯈꯨꯟꯖꯥ ꯅꯍꯥ ꯈꯔ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯒ ꯋꯥꯔꯤ ꯁꯥꯔꯨꯕ, ꯅꯛꯅꯔꯨꯕꯗꯒꯤ ꯑꯋꯥꯕ ꯇꯥꯈꯤ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯊꯤꯔꯛꯂꯤꯕꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ? ꯑꯅꯥ ꯑꯌꯦꯛ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ ꯏꯄꯥꯒꯨꯝꯕ, ꯅꯆꯥꯁꯦ ꯍꯟꯗꯛ ꯃꯪꯍꯥꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯏꯁꯥꯁꯤꯁꯨ ꯑꯅꯥꯕ ꯈꯔ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ, ꯃꯊꯪꯒꯤ ꯈꯨꯜꯁꯤ ꯌꯧꯅꯅꯕ ꯆꯠꯂꯨ꯫ ꯈꯨꯜ ꯑꯗꯨꯗ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯌꯦꯡꯊꯣꯛꯍꯜꯂꯨꯔꯣ꯫ ꯃꯥꯅꯕꯨ ꯍꯦꯛ ꯌꯦꯡꯂꯕ ꯑꯅꯥꯕ ꯄꯨꯝꯕ ꯈꯨꯗꯛꯇ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯆꯥꯁꯨ ꯑꯍꯟꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯥꯡꯂꯕ ꯃꯇꯨꯡ ꯈꯨꯜ ꯑꯗꯣ ꯂꯥꯟꯊꯣꯛꯂꯝꯗꯥꯏ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯆꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯣ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯆꯥ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯅ ꯑꯁꯨꯝ ꯈꯟꯖꯩ, ꯀꯩꯅꯣ ꯌꯨꯝ ꯑꯁꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯎꯔꯤꯕꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯃꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯒ ꯏꯆꯤꯛ ꯆꯤꯛꯅ ꯎꯔꯤꯕ? ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯁꯨ ꯑꯁꯪꯕ ꯅꯥꯄꯤꯅ ꯄꯤꯛ ꯊꯟꯅ ꯍꯧꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯠꯌꯦꯡꯁꯤꯁꯨ ꯌꯨꯝꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯀꯦ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯣꯏꯒꯗꯣꯏꯔꯥ? ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯆꯪꯂꯨꯔꯁꯤꯔꯅꯦ? ꯍꯣꯏꯗ, ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯦ, ꯃꯇꯝꯁꯨ ꯊꯦꯡꯂꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯄꯒꯤ ꯑꯌꯥꯕ ꯂꯧꯔꯒꯦ꯫ ꯃꯊꯪꯒꯤ ꯈꯨꯜ ꯌꯧꯅꯅꯕ ꯆꯠꯄꯗ ꯃꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯈꯟꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯊꯣꯏꯆꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯤ ꯎꯟꯁꯥ ꯈꯨꯏꯔꯕꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯍꯦ ꯑꯩꯒꯤ ꯆꯔꯨꯒꯤ ꯃꯤꯇꯝ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯤꯡꯖꯕ ꯊꯨꯡꯂꯒꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕꯤ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯆꯥꯁꯨ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕꯒꯤ ꯁꯅꯤꯟ ꯐꯪꯗꯦ꯫ ꯊꯣꯏꯆꯥ ꯑꯁꯨꯝ ꯃꯅꯨꯡꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯀꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯐꯦꯠ ꯅꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯄꯨꯅꯥ ꯊꯥꯗꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯎꯔꯦꯗꯣ ꯎꯟꯁꯥ ꯈꯨꯏꯔꯕꯤ ꯀꯨꯆꯨ ꯃꯨꯁꯨꯛ ꯃꯨꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ꯫ ꯑꯍꯜ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯣꯏꯆꯥ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯩ꯫ ꯈꯨꯗꯛꯇ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯑꯕꯣꯛ ꯍꯥꯏꯅꯕꯨ ꯀꯧꯖꯒꯦꯗꯣ꯫ ꯑꯕꯣꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞꯁꯤꯗ ꯅꯁꯨꯒꯤ ꯊꯃꯣꯏꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ ꯌꯥꯝꯅ ꯋꯥꯖꯩ꯫ ꯑꯕꯣꯛꯀꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯕꯣꯛ? ꯅꯨꯡꯁꯤꯗ ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯅ ꯑꯔꯣꯏꯕ ꯑꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯕꯣꯛꯅ ꯉꯥꯏꯖꯔꯤꯕꯁꯦ ꯏꯁꯨ ꯅꯨꯄꯤ ꯅꯍꯥꯛꯀꯨꯝꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤꯅꯤꯗꯣ꯫ ꯑꯕꯣꯛꯁꯨ ꯈꯪꯏ
ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ, ꯑꯕꯣꯛꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛꯁꯦ ꯅꯍꯥꯛꯅꯤ ꯏꯁꯨꯅꯨꯄꯤ꯫ ꯑꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯕꯣꯛꯀꯤ ꯌꯨꯝꯁꯦ ꯎꯔꯨꯕꯗꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯂꯒ ꯈꯣꯡ ꯊꯥꯡꯕ ꯉꯝꯖꯗꯦ꯫ ꯌꯨꯝ ꯑꯁꯤꯅ ꯅꯁꯨꯕꯨ ꯀꯧꯁꯤꯟꯕꯒꯨꯝ ꯊꯣꯛꯈꯤ ꯑꯕꯣꯛ꯫ ꯑꯗꯣ ꯑꯕꯣꯛꯇꯪ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯗ? ꯍꯥꯏꯕꯤꯌꯨ ꯑꯕꯣꯛ꯫ ꯏꯁꯨꯅꯨꯄꯤ, ꯌꯨꯝꯁꯤꯗ ꯑꯕꯣꯛꯇꯅꯤ ꯂꯩꯔꯤꯕ, ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯁꯨ ꯁꯨꯠ ꯁꯨꯠ ꯀꯞꯆꯩ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯊꯣꯏꯁꯥꯅ ꯇꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ: ꯑꯕꯣꯛ, ꯑꯕꯣꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯁꯨ ꯑꯩ ꯂꯩꯔꯁꯤꯗꯤ, ꯁꯤꯗꯒꯤꯗꯤ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯂꯗꯣꯏꯅꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯕꯣꯛꯅ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕ, ꯋꯥꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ? ꯅꯁꯨꯕꯨ ꯑꯁꯦꯡꯕ ꯅꯁꯨꯅꯤ ꯈꯟꯅ ꯇꯥꯛꯄꯤꯌꯨꯗꯣ ꯑꯕꯣꯛ꯫ ꯏꯁꯨꯅꯨꯄꯤ, ꯑꯕꯣꯛꯅꯅꯦ ꯂꯣꯏꯅ ꯍꯥꯏꯒꯦ, ꯑꯕꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ꯫ ꯑꯗꯣ ꯏꯁꯨꯅꯨꯄꯤ, ꯑꯕꯣꯛꯀꯤꯅꯦ ꯂꯨꯈꯨꯝꯒꯤ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯗꯥꯛꯄꯨꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯨꯔꯛꯈꯣ꯫ ꯀꯨꯏꯔꯦ ꯍꯤꯗꯥꯛꯄꯨꯒ ꯊꯛꯈꯤꯗꯕ, ꯍꯤꯗꯥꯛꯄꯨꯗꯣ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ꯫ ꯊꯣꯏꯁꯥꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯍꯤꯗꯥꯛꯄꯨ ꯑꯗꯣ ꯑꯅꯤ ꯑꯍꯨꯝꯂꯛ ꯆꯤꯡꯂꯕ ꯃꯇꯨꯡ ꯈꯨꯏꯔꯕ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯣ ꯈꯔ ꯁꯨꯛꯂꯞ ꯇꯧꯔꯒ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯇꯧꯗ ꯂꯩ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯧꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯇꯤ ꯈꯣꯡ ꯑꯁꯦ ꯁꯣꯛꯄꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯕꯣꯛꯅ ꯀꯣꯅꯨꯡꯗ ꯆꯠꯇꯕꯁꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯀ ꯌꯦꯡꯊꯤꯅꯕ ꯑꯃꯥꯏꯕ ꯑꯃꯅ ꯑꯩꯅ ꯀꯣꯅꯨꯡꯗ ꯆꯠꯈꯤꯗꯕꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯝꯈꯤ꯫ ꯄꯥꯎ ꯑꯗꯨꯁꯨ ꯆꯨꯝꯅ ꯇꯝꯕ ꯅꯠꯇꯦ, ꯑꯕꯣꯛꯄꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯇꯝꯂꯤꯕꯁꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯝꯂꯝꯕ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯩꯕꯨ ꯑꯃꯥꯏꯕꯗꯨꯅ ꯑꯣꯏꯅ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯕꯣꯛꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯍꯧꯖꯤꯛ ꯑꯕꯣꯛꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏ꯫ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯈꯣꯡꯕꯨꯔꯣꯏ ꯊꯥꯗꯣꯛꯂꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ, ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨ ꯏꯆꯥ ꯐꯥꯎꯕ ꯌꯥꯎꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯈꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯕꯣꯛꯄꯨꯁꯨ ꯑꯣꯠꯄꯤꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯉꯝꯗ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯊꯣꯏꯁꯥ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯁꯥꯅꯁꯨ ꯑꯍꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯊꯣꯏꯁꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯁꯨꯅꯨꯄꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯑꯕꯣꯛꯅ ꯍꯩꯕ ꯃꯍꯩ ꯄꯨꯝꯕ ꯆꯤꯊꯕ ꯂꯩꯇꯥ ꯏꯁꯨꯗ ꯇꯝꯕꯤꯔꯒꯅꯤ꯫ ꯏꯁꯨꯅ ꯑꯕꯣꯛꯀꯤ ꯂꯃꯟ ꯈꯨꯝꯂꯛꯎꯀꯣ, ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯏꯁꯨꯁꯨ ꯂꯩꯔꯁꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯍꯥꯛꯅ ꯃꯍꯩ ꯍꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ, ꯊꯣꯛꯂꯕꯁꯨ ꯃꯝꯂꯕ ꯃꯇꯝꯗ ꯊꯣꯛꯀꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯒꯅꯦ, ꯏꯁꯨꯅ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯃꯤꯀꯨꯞꯇ ꯑꯕꯣꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ, ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯔꯩꯕ ꯈꯔ ꯆꯥꯔꯒ꯫ ꯑꯗꯨꯒꯅꯤ ꯏꯁꯨꯅꯨꯄꯤ, ꯑꯕꯣꯛꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁꯨꯅ ꯑꯕꯣꯛꯀꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯤꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯔꯩꯕ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯣꯏꯁꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯔꯝꯃꯤ꯫ ꯏꯁꯨꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯩ ꯇꯝꯕ ꯍꯧꯔꯁꯤꯀꯣ, ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯒꯗꯧꯕꯅꯤꯀꯣ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯁꯥ ꯍꯥꯏꯐꯦꯠ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯊꯣꯏꯁꯥꯅꯁꯨ ꯄꯥꯝꯖꯕꯒ ꯃꯨꯟꯅ ꯇꯥꯖꯔꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯕ ꯃꯇꯨꯡ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕꯤ ꯑꯗꯣ ꯃꯁꯥ ꯄꯨꯝꯕ ꯇꯒꯠ ꯇꯒꯠ ꯇꯦꯛꯈꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯊꯣꯏꯁꯥꯗ ꯑꯔꯨ ꯑꯔꯨꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯇꯥꯛꯄ ꯇꯝꯕꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯉꯛ ꯑꯉꯛꯄ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯁꯥ ꯈꯔꯗꯤ ꯍꯩꯔꯦ, ꯑꯗꯨꯕꯨ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡꯗꯨꯗꯤ ꯋꯥꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯩ ꯑꯃꯒ ꯇꯝꯕꯤꯔꯒꯦ ꯈꯟꯅ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯈ꯭ꯔꯦ꯫
ꯑꯁꯨꯝꯅ ꯃꯍꯩ ꯑꯗꯣ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯃꯍꯩ ꯑꯁꯤꯗꯤ ꯁꯣꯔ ꯁꯠꯄꯒꯤ ꯃꯍꯩꯅꯤ꯫ ꯃꯍꯩ ꯑꯁꯦ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯕꯅ ꯊꯥ ꯑꯃꯨꯛꯇꯤ ꯆꯪꯏ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯊꯣꯏꯁꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯁꯨꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯏꯁꯨꯕꯨ ꯂꯥꯛꯆꯕ ꯉꯝꯒꯗꯧꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯃꯤꯀꯨꯞꯁꯤꯗ ꯑꯕꯣꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯁꯣꯔ ꯁꯠꯄꯒꯤ ꯃꯍꯩ ꯑꯁꯦ ꯁꯤꯒꯤ ꯆꯔꯨꯒꯤ ミꯇꯝꯁꯤꯗ ꯍꯥꯏꯔꯒ ꯃꯤꯇꯝ ꯑꯁꯤꯗ ꯆꯠꯂꯒ ꯁꯠꯍꯟꯒꯗꯧꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯃꯅ, ꯑꯕꯣꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯁꯨ ꯉꯁꯤꯅꯤ꯫ ꯑꯕꯣꯛꯀꯤ ꯏꯁꯨꯃꯛꯅꯤ ꯈꯟꯅ ꯑꯕꯣꯛꯅ ꯏꯁꯨꯗ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ꯫ ꯑꯕꯣꯛ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯕꯣꯛꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ, ꯅꯁꯨꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯕꯣꯛ"꯫ "ꯏꯁꯨꯅꯨꯄꯤ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯃꯊꯪꯒꯤ ꯈꯨꯜꯁꯤꯗ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯃꯤꯡꯅ ꯈꯣꯏꯗꯨꯝ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ 3 ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯃꯈꯣꯏ 4ꯕꯨ ꯏꯁꯨꯅ ꯁꯣꯔ ꯁꯠꯇꯨꯅ ꯑꯕꯣꯛꯀꯤ ꯂꯃꯟ ꯈꯨꯝꯂꯛꯎ꯫ ꯑꯗꯨꯒ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯛꯎ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯑꯁꯤꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯃꯟ ꯈꯨꯝꯂꯝꯗꯥꯏ ꯅꯈꯨꯠ ꯆꯜꯂꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯒꯤ ꯃꯁꯨꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯃꯔꯥꯟ ꯃꯁꯥꯅ ꯐꯪꯖꯔꯦ ꯈꯪꯅꯕ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯁꯨꯁꯨ ꯑꯕꯣꯛꯀꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯀꯣ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯆꯥ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯄꯥꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯕꯗ ꯑꯍꯜ ꯑꯗꯨꯅ ꯊꯣꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯟ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯆꯥꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯆꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩ ꯈꯨꯗꯛꯇ ꯁꯣꯔ ꯊꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯋꯥꯏ ꯑꯗꯨꯅ ꯆꯔꯨꯒꯤ ꯃꯤꯇꯝꯗ ꯆꯪꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯆꯥ ꯃꯥꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯆꯥꯅ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡ ꯈꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝꯗꯣ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯑꯔꯤꯕ ꯃꯣꯏ 3 ꯊꯣꯏꯆꯥꯒꯤ ꯊꯣꯡꯒꯥꯜꯗ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ, "ꯏꯇꯥꯎ ꯈꯣꯏꯔꯥꯕ, ꯏꯇꯥꯎꯁꯤ ꯅꯨꯄꯤ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯏꯇꯥꯎꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯇꯥꯎꯗꯤ ꯀꯌꯥ ꯊꯥꯖꯐꯥꯠꯇꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯆꯥꯁꯦ ꯉꯁꯤ ꯂꯧꯔꯣꯗꯅ, ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯦ꯫ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ, ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯏꯇꯥꯎꯒꯤꯅꯤ ꯍꯥꯏꯕꯗ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯏꯇꯥꯎ"꯫ ꯈꯣꯏꯔꯥꯕꯅ, "ꯍꯦꯔꯥ ꯏꯇꯥꯎ, ꯅꯣꯏꯁꯨꯕ ꯑꯩꯒꯤ ꯑꯄꯥꯝꯕꯒꯁꯦ ꯍꯦꯛꯇ ꯂꯣꯏꯅ ꯈꯪꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 35 ꯍꯦꯜꯂꯛꯂꯦ, 40 ꯁꯨꯔꯛꯀꯗꯧꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯧꯒꯦ ꯍꯥꯏꯕ ꯐꯪꯗ꯭ꯔꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯊꯣꯏꯆꯥꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤꯗꯃꯛ ꯃꯥꯅ ꯑꯣꯏꯕꯤꯔꯣ ꯍꯥꯏꯕꯗ ꯃꯥꯅꯁꯨ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤꯗ꯫ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯊꯣꯏꯆꯥꯅꯁꯨ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤꯗꯣ꯫ ꯏꯇꯥꯎꯗ ꯃꯥꯅ ꯂꯩꯕ ꯐꯪꯖꯕꯗꯤ ꯂꯩꯔꯝꯂꯦꯟꯁꯦ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯨꯝꯕꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯏꯇꯥꯎꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯂꯧ ꯍꯥꯏꯔ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯧ ꯂꯩꯔꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯨꯝꯂꯕ ꯏꯇꯥꯎꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯐꯥꯔꯒ ꯂꯧꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ"꯫ ꯃꯈꯣꯏ 3ꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯣ ꯊꯣꯏꯆꯥꯅꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯣꯏ 3ꯅꯁꯨ ꯊꯣꯏꯆꯥ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ꯫ ꯊꯣꯏꯆꯥ ꯃꯇꯝ ꯈꯔ ꯆꯥꯕ ꯊꯛꯄ ꯃꯄꯨꯡ ꯐꯥꯔꯨꯗꯕꯒꯤ ꯆꯥꯛ ꯄꯦꯟꯅ ꯆꯥꯒꯦ ꯈꯟꯅ ꯊꯣꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ 3ꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ 3ꯗꯨꯁꯨ ꯊꯣꯏꯆꯥꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯙꯥꯔꯤ ꯃꯌꯥꯗ ꯂꯦꯞꯇꯨꯅ "ꯊꯣꯏꯆꯥ, ꯊꯣꯏꯆꯥ" ꯍꯥꯏꯅ 3-4ꯔꯛ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯆꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ 3ꯗꯨꯁꯨ ꯊꯣꯏꯆꯥꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ 3ꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯊꯣꯏꯆꯥꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ 3ꯗꯨꯒꯤ ꯃꯃꯤꯠꯇ ꯊꯣꯏꯆꯥꯕꯨ ꯎꯍꯜꯂꯝꯗꯦ꯫ ꯊꯣꯏꯆꯥ ꯎꯗ꯭ꯔꯕꯗ ꯅꯨꯄꯥ 3ꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯏꯔꯥꯕꯅ, "ꯏꯇꯥꯎ, ꯀꯩꯅꯣ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯊꯣꯏꯆꯥ ꯂꯥꯛꯈꯤꯕꯗꯨꯕꯣ? ꯊꯣꯛꯈꯤꯕꯁꯨ ꯎꯗꯦ, ꯑꯗꯨꯒ ꯏꯃꯨꯡꯗꯁꯨ ꯂꯩꯍꯧꯗꯦ꯫ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯗꯨꯕꯨ ꯂꯣꯠꯂꯤꯕ ꯍꯥꯏꯗꯨꯔꯅꯦ"꯫ "ꯑꯣꯏꯔꯝꯒꯅꯤ, ꯂꯣꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯣꯠꯅꯤꯡꯂꯁꯨ ꯂꯣꯠꯁꯅꯨ, ꯍꯧꯔꯦꯟꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯃꯥꯕꯨ ꯁꯦꯟꯅꯔꯒ ꯂꯩꯁꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯊꯣꯏꯆꯥ ꯂꯧꯒꯅꯤ, ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯏꯇꯥꯎ"꯫ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯕꯗ ꯊꯣꯏꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ꯫
ꯀꯌꯥꯗ ꯅꯣꯛꯅꯤꯡꯈ꯭ꯔꯕ ꯄꯥꯈꯪ ꯑꯔꯤꯕꯅꯣ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯁꯤꯅꯤꯅꯦ ꯐꯩ ꯐꯩ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯑꯣꯛꯇꯕ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡꯁꯦ ꯆꯩꯔꯥꯛ ꯄꯤꯕ ꯍꯧꯔꯒꯦ ꯀꯥꯟꯅꯗꯦ ꯆꯥꯛꯁꯨ ꯂꯣꯏꯔꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯑꯗꯣ ꯊꯤꯗꯣꯛꯇꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯣꯏꯔꯕꯗ ꯈꯣꯏꯔꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯏꯁꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯈꯣꯏꯔꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯈꯣꯏꯔꯥꯕ ꯅꯠꯇ꯭ꯔꯣ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥꯗꯣ ꯍꯣꯏ ꯃꯥꯅꯤꯅꯦ ꯑꯍꯟ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯁꯣꯛꯂꯕ꯭ꯔꯣ ꯍꯦꯔꯥ ꯀꯗꯥꯏꯗꯒꯤ ꯃꯤꯠ ꯁꯣꯛꯄꯅꯣꯅꯦ ꯍꯩ ꯍꯩ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯊꯣꯏꯁꯥꯕꯨ ꯂꯨꯝꯂꯤꯕꯔꯣ ꯀꯥꯟꯅꯔꯣꯏ ꯀꯥꯟꯅꯔꯣꯏ ꯂꯨꯈ꯭ꯔꯥꯕꯤꯁꯤꯗ ꯅꯣꯏꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯊꯣꯛꯂꯣꯏꯀꯣ ꯃꯤꯅ ꯅꯈꯣꯏ ꯎꯔꯒ ꯇꯤꯟ ꯁꯤꯠꯅꯅꯕꯅꯤꯅꯦ ꯍꯦꯔꯥ ꯑꯍꯟ ꯅꯊꯧꯁꯨ ꯅꯠꯇ ꯅꯊꯧ ꯁꯥꯅꯨꯗ ꯅꯠꯇꯦꯅꯦ ꯊꯣꯏꯁꯥꯁꯤ ꯑꯍꯟꯅ ꯄꯥꯝꯃꯤꯔꯣ ꯍꯥ ꯑꯍꯜ ꯑꯗꯨꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯃꯈꯥ ꯇꯥꯅ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯃꯐꯤ ꯀꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ ꯈꯣꯏꯔꯥꯕꯅ ꯏꯇꯥꯎ ꯑꯩꯒꯤ ꯊꯣꯏꯆꯥꯁꯦ ꯐꯖꯃꯟꯕꯁꯤꯗ ꯑꯍꯜ ꯐꯥꯎꯕꯅ ꯀꯂꯛꯅꯔ ꯃꯥꯜꯂꯤꯅꯦ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤꯗꯣ ꯑꯃꯔꯣꯝꯗ ꯊꯣꯏꯆꯥ ꯆꯔꯨꯒꯤ ꯃꯤꯇꯝ ꯄꯨꯊꯣꯔꯛꯇꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯃꯃꯥꯡꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯤꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯆꯔꯨꯒꯤ ꯃꯤꯇꯝ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯊꯧ ꯂꯥꯛꯂꯤ ꯅꯊꯧ ꯄꯥꯡꯊꯣꯛꯂꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒ ꯃꯤ ꯃꯁꯛ ꯈꯪꯅꯗ꯭ꯔꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯌꯨꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯉꯥꯎꯕ ꯃꯤꯁꯛ ಮಿರೋಲ್ ತುಂಗದವ ಓಯಲುಕೋ ಅದುಗ ಐದಿ ಪೋಥಾರಗೆ ಹಯೆಂದಗಿ ಐಗಿ ಅಬೋಕ್ನ ಹೈರಮ್ಕಿಬ ಥಬಕ್ಸಿಂಗ್ದೋ ಪಾಂಥೋಕ್ಲಗೆ ಐಗಿ ಅಥಂಗ್ ಹಿಕ್ತೋಕ್ಪ ಯಾರೋಯ್ಕೋ ವಹೈ ಅಸಿ ಹಾಯ್ಬಗ ಲೋಯ್ನನ ಚರೂಗಿ ಮಿತಮದುದ ಅಹುಮ್ಲಕ್ ನಾಂಥಬಿರಮಿ ಅದುಗಿ ಮತುಂಗ್ ಥೊಯ್ಚಾ ಮಾಗಿ ಫಮುಂಗ್ದ ಕಾದುನ ತುಂಖಿರಮಿ ಚರೂಗಿ ಮಿತಮದುಸು ಅಮಾಯ್ಬಿ ಅಮುರೈಗಿ ಥವಾಯ್ನಿ ಯಾವ್ರಿಬಸೆ ಅದುಗ ಹೌಜಿಕ್ತಿ ಥವಾಯ್ ಅಸಿಗಿ ಮಪು ಥೊಯ್ಚಾನ ಓಯ್ಖ್ರಬನಿ ಮರಂ ಅದುನ ಮಪುಗಿ ಯಾಥಂಗ್ ಪಾಂಥೋಕ್ಲಗೆ ಖನ್ಖ್ರೆ ngayhaki matung numitsu pungta takre tanja asi hek oirakpaga makhoi ahumdo thongandagi thoisagi yum tamna changnaba sem sarami matam asida sarugi mitamduna pairaga laktuna makhoi ahumgi mamaida set set tharami matam aduda yamna sauna khoirabana makhoi anibu chairei sarugi mitam aduna makhoi ahumdo amukasu khupakna tharai handakti makhoi ahumdo angakpa phawrami makhoi na ngakna leiringai akiba khonjelda amuk nokpa haurakhi aduga thongalda horiba upambi adusu kanna kanna nikpa horaklami makhoi ahumsu kimankhibana hau thagai chelami matam aduda charugi mitamduna makhoi ahumgi mamangda koipai paiduna kapli handakti makhoi ahumdo kimankhibana kanna lauramlaga wakhal mangduna leimaida dukhirami adugi matung charugi mitamdo thoisagi thonganda laktuna thoisabu ngak senduna leikhirami amaromda khunja kharadi khoirabu hoina laurambado tabadagi maibul paiduna nupa khara lambi da thoklaklami aduga kana kana no lauramlibado haina koithithirami asumna ngayhak thiraba matung leipung oina sutawwa mafam amada mukoi ahum leimaida upsinduna taraga leiribado urami khunja nupa mayamduna kana kana no haina yengbada khoirabaga matau anigado oirami nupa singaduna makhoi ahumbu puraktuna khungi punphamda thamlami aduga makhoi ahumgi mayumda su pau piduna mama mapa machin manau singlaklami khunja mayamduna su makhoi ahumbu mayumda punaba haibadagi punaki mathangi numitni khunja mayamdo angakpo oinaki makhoi ahumna laurambado ataba kharanadi lai phattabana tanarakpagum yamna kina lauramba mali hainaki adubu mari makong khangda dumak lainaki somdana thoicha ayuk ado iru sengna luraba matung khaw ama paiduna amaiba khoidumgi khulmai kai panglaki amarumdana khoidum magi khongboroi ahumduga makhoi mari wari sanari khoidumna nakhoi ahum ngarang aigi mangda
ꯑꯋꯥꯕ ꯁꯛꯐꯝꯗ ꯎꯔꯝꯃꯤꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯋꯥꯅꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯔꯝꯕ ꯑꯋꯥꯕ ꯁꯛꯂꯣꯟꯗ ꯎꯔꯝꯃꯒꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜꯁꯤꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯈꯣꯏꯗꯨꯝꯅ ꯅꯣꯏ ꯑꯍꯨꯝꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤꯅꯦ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯁꯣꯔ ꯁꯠꯂꯝꯃꯤ ꯍꯥꯏꯅ ꯇꯧꯏꯅꯦ ꯑꯁ ꯑꯗꯣ ꯃꯪ ꯍꯥꯏꯁꯤꯗꯤ ꯃꯪꯅꯤꯗꯅ ꯇꯥꯏꯕꯪꯗꯗꯤ ꯅꯠꯇꯦꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯏꯗ ꯋꯥꯐꯝ ꯑꯃꯠꯇ ꯁꯤꯟꯅꯒꯦ ꯃꯁꯤꯕꯨ ꯍꯦꯛ ꯅꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯑꯣꯖꯥ ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅꯕꯨ ꯉꯝꯗꯕ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦꯅꯦ ꯆꯨꯝꯃꯤ ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯊꯋꯥꯏ ꯍꯛꯆꯥꯡꯒꯨꯝꯕꯅꯤ ꯍꯥꯏꯔꯒꯦ ꯇꯥꯔꯣꯀꯣ ꯅꯣꯏ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩ ꯈꯪꯂꯤꯗꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯔꯨꯒꯤ ꯃꯤꯇꯝꯗꯣ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯕꯅꯤ ꯃꯗꯨꯕꯨ ꯉꯝꯂꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯑꯗꯣ ꯅꯣꯏꯕꯨ ꯉꯝꯒꯗ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯎꯈꯤꯗ꯭ꯔꯥ ꯑꯁꯤꯅꯤ ꯍꯦꯔꯥ ꯅꯣꯏ ꯑꯍꯨꯝꯁꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯗꯤ ꯈꯨꯟꯖꯥ ꯑꯃꯠꯇꯒ ꯎꯅꯕ ꯅꯛꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯃꯤꯔꯥꯏꯔꯕꯅꯤꯀꯣ ꯑꯣ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯀꯥꯎꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯣꯖꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯇꯨꯅ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯣꯏꯁꯥꯁꯨ ꯂꯦꯞꯇꯅ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯣꯏꯔꯛꯂꯕꯗ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯁꯥ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯣ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯒꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯁꯕꯥꯛ ꯐꯛꯄ ꯃꯈꯩ ꯍꯥꯡꯗꯣꯛꯂꯒ ꯂꯩꯕꯗꯣ ꯊꯣꯏꯁꯥꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝ ꯑꯁꯤꯗꯤ ꯀꯅꯥꯅ ꯍꯥꯡꯗꯣꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯅꯍꯥꯟ ꯑꯩꯅ ꯆꯦꯠꯅ ꯂꯨꯂꯝꯕꯅꯤ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯆꯪꯂꯝꯕ ꯇꯥꯔꯦ ꯑꯩ ꯃꯍꯩ ꯇꯧꯗꯨꯅ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯍꯩ ꯇꯧꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯍꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯔꯤꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯕ ꯃꯇꯨꯡ ꯊꯣꯏꯁꯥꯅ ꯀꯨꯞꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝꯒꯤ ꯈꯨꯠꯄꯨ ꯑꯍꯨꯝꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯗꯨ ꯍꯦꯛ ꯈꯪꯕꯒ ꯊꯣꯏꯁꯥꯅ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯤꯇꯝ ꯑꯗꯨꯕꯨ ꯊꯥꯖꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯥꯡꯈ ꯂꯨꯈ ꯀꯥꯆꯤꯟ ꯀꯣꯌꯥ ꯐꯥꯛꯇꯨꯅ ꯊꯤꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯔꯨꯒꯤ ꯃꯤꯇꯝꯗꯣ ꯏꯃꯨꯡꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯠꯃꯥꯡꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯇꯝ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯕꯗꯒꯤ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯈ꯭ꯔꯦ ꯈꯪꯂꯕꯗ ꯊꯣꯏꯁꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯔꯨꯒꯤ ꯃꯤꯇꯝꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕꯤ ꯑꯃꯨꯔꯩꯒꯤ ꯊꯋꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯝꯖꯤꯡꯂꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯣꯔ ꯁꯠꯄꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯔꯣ ꯏꯁꯨ ꯅꯨꯄꯤ ꯊꯣꯏꯁꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨꯅ ꯊꯣꯏꯁꯥꯕꯨ ꯂꯝꯖꯤꯡꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯔꯤ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯁꯥꯁꯨ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯦ ꯑꯄꯪꯕ ꯃꯤꯊꯤꯕꯣꯡꯁꯥ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨꯅ ꯅꯣꯏꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯔꯤꯕ ꯑꯗꯨꯒ ꯀꯤꯗꯅ ꯆꯦꯜꯂꯛꯏꯕ ꯐꯩ ꯍꯧꯖꯤꯛꯃꯛ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯆꯠꯁꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯊꯧꯅꯥ ꯄꯥꯡꯗꯕ ꯁꯥ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯐꯃꯥꯡꯗ ꯃꯩ ꯈꯔ ꯍꯧꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝꯁꯨ ꯂꯩꯊꯧ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯁꯥꯅ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨꯗ ꯃꯈꯣꯏ ꯃꯔꯤꯕꯨ ꯁꯣꯔ ꯁꯠꯄꯒꯤ ꯃꯍꯩ ꯁꯣꯟꯗꯨꯅ ꯌꯨꯝꯗꯨꯗ ꯊꯥꯖꯤꯜꯂꯛꯈꯤ ꯊꯝꯕꯧꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯤꯇꯝ ꯑꯗꯨꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯛꯂꯝꯃꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯤ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯑꯍꯨꯝꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯤ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩ ꯅꯍꯥꯛꯅ ꯑꯩ ꯀꯤꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯈꯪꯕꯅ ꯅꯍꯥꯛꯀꯤ ꯆꯔꯨꯒꯤ ꯃꯤꯇꯝꯁꯦ ꯅꯁꯥꯅ ꯈꯪꯅ ꯄꯤꯔꯛꯂꯕꯀꯣ ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯑꯍꯨꯝꯁꯨꯅꯤꯅꯦ ꯁꯦ ꯃꯤꯇꯝꯁꯦ ꯐꯥꯎ ꯑꯗꯨꯒ ꯄꯤꯔꯛꯎ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯧꯖꯤꯛꯇꯤ ꯊꯧꯅꯥ ꯈꯔ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯤꯇꯝ ꯑꯗꯣ ꯇꯥꯟꯅꯔꯒ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯤꯇꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕꯗꯒꯤ ꯕꯣꯝ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯅꯈꯤ ꯈꯣꯏꯗꯨꯝꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯈꯣꯏꯗꯨꯝ ꯌꯥꯝꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯇꯝ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯁꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯣꯏꯁꯥ ꯎꯕꯗ ꯈꯣꯏꯗꯨꯝꯗꯣ ꯊꯣꯏꯁꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯊꯣꯏꯁꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯏꯁꯥꯅ ꯈꯣꯏꯗꯨꯝꯒꯤ ꯆꯔꯝ ꯑꯗꯣ ꯄꯥꯏꯗꯤ ꯄꯥꯏꯗꯕꯤꯗ ꯆꯔꯝ ꯃꯦꯠꯄꯒꯨꯝꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯃꯦꯠꯂꯛꯏ ꯑꯗꯨꯒ ꯊꯣꯏꯁꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯑꯃꯥꯏꯕ ꯐꯠꯇꯕ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯅꯤ ꯅꯍꯥꯛꯀꯤ ꯐꯠꯇꯕꯒꯤ ꯂꯥꯡꯗ ꯑꯩꯒꯤ ꯑꯕꯣꯛ ꯑꯃꯨꯔꯩꯕꯨ ꯅꯍꯥꯛꯅ ꯑꯋꯥꯕ ꯄꯤꯈꯤꯕꯅꯤ ꯑꯕꯣꯛꯀꯤ ꯏꯃꯨꯡ ꯄꯨꯝꯕ ꯅꯍꯥꯛꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯕꯅꯤ ꯅꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯐꯠꯇꯕ ꯃꯁꯤꯡ ꯌꯥꯝꯂꯛꯀꯅꯤ ꯑꯁꯤꯃꯁꯨ ꯈꯪꯖꯈꯣ ꯆꯥꯎꯈꯠꯇꯕ ꯑꯃꯥꯏꯕ ꯑꯩ ꯑꯁꯦ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ ꯅꯍꯥꯛꯀꯤ ꯅꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯕꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯅꯪꯗ ꯁꯤꯔꯣ ꯍꯩ ꯅꯪꯗ ꯁꯤꯔꯣ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯅꯥ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯁꯥꯁꯨ ꯊꯧꯅꯥ ꯀꯌꯥ ꯂꯥꯛꯂꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨꯅ ꯁꯤꯜꯂꯤꯕꯅꯤ ꯊꯣꯏꯁꯥ ꯄꯟꯊꯕ ꯇꯧꯗ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯁꯦ ꯑꯆꯝꯕ ꯑꯃ ꯅꯠꯇꯦ ꯃꯍꯩ ꯀꯌꯥꯅ ꯌꯣꯝꯂꯕ ꯃꯤꯇꯝꯅꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯁꯥ ꯆꯣꯛꯊꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯁꯥꯒꯤ ꯁꯛꯇꯝ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯁꯥꯗꯤ ꯉꯥꯏꯕ ꯇꯧꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯔ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯊꯣꯏꯁꯥꯕꯨ ꯈꯥꯝꯂꯛꯄꯗ ꯊꯣꯏꯁꯥꯒꯤ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯗꯨꯗꯒꯤ ꯂꯥꯟꯃꯤ ꯑꯗꯣ ꯀꯤꯕꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯦꯟꯊꯣꯛꯈꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯪꯂꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯃꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯁꯦ ꯅꯤꯡꯊꯧꯅ ꯎꯔꯝꯗꯦ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯎꯔꯝꯃꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯇꯨ ꯊꯣꯡꯖꯤꯟꯗ ꯏꯆꯥꯕꯤ ꯑꯃ ꯂꯩꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯃꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯁꯥ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯈꯥ ꯆꯤꯛꯇꯨꯅ ꯉꯪꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯒꯟꯕꯁꯤꯅꯤ ꯅꯤꯡꯊꯧꯅ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯆꯪꯂꯛꯎ ꯂꯥꯎ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯠꯇꯕꯤꯈꯣ ꯏꯆꯥꯅꯨꯄꯤꯁꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯊꯣꯏꯁꯥꯅ ꯍꯦ ꯅꯤꯡꯊꯧ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯦ ꯂꯥꯛꯂꯤꯕꯅꯤ ꯄꯦꯟꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅ ꯅꯍꯥꯛꯄꯨ ꯀꯨꯏꯅ ꯍꯤꯡꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯝꯕ ꯄꯦꯟꯗ꯭ꯔꯕ ꯋꯥꯔꯤꯅꯣ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯍꯥꯠꯇ꯭ꯔꯕꯁꯨ ꯋꯥꯔꯤꯗꯨꯗꯤ ꯈꯪꯍꯟꯕꯤꯔꯝꯃꯨ ꯑꯩ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯑꯩꯅ ꯂꯥꯟꯕ ꯊꯣꯛꯂꯒꯗꯤ ꯑꯩꯒꯤ ꯏꯔꯥꯟ ꯂꯣꯠꯂꯣꯏ ꯀꯔꯤ ꯄꯦꯟꯗꯕ ꯋꯥꯔꯤꯅꯣ ꯊꯣꯏꯁꯥꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯑꯄꯪꯕ ꯅꯤꯡꯊꯧ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯅꯤ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯈꯠꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯃꯇꯝꯗꯨꯗ ꯃꯈꯣꯡ ꯌꯥꯗꯕ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯑꯩꯒꯤ ꯑꯕꯣꯛ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩ ꯀꯣꯅꯨꯡꯁꯤꯗ ꯆꯠꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯥꯎꯔꯕ ꯅꯤꯡꯊꯧ ꯅꯪꯅ ꯑꯕꯣꯛꯄꯨ ꯆꯩꯔꯥꯛ ꯄꯤꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯈꯣꯏꯗꯨꯝꯅ ꯑꯣꯏꯗꯕ ꯑꯔꯥꯟꯕ ꯀꯌా ꯍꯥꯏꯔꯒ ꯑꯕꯣꯛꯄꯨ ꯃꯍꯥꯛꯅ ꯋꯥꯔꯛꯆꯒꯦ ꯍꯥꯏꯕꯗ ꯑꯄꯪꯕ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯈꯤ ꯃꯤ ꯑꯃꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯔꯝ ꯍꯥꯟꯅ ꯊꯤꯒꯠꯇꯅ ꯑꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥꯔꯕꯗꯤ ꯐꯅ ꯐꯕ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯅꯤꯡꯊꯧꯕꯨ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯔꯥꯟ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥꯗꯣ ꯄꯤꯔꯝꯒꯅꯤ ꯑꯩ ꯑꯁꯦ ꯅꯍꯥꯛꯅꯗꯤ ꯈꯪꯂꯝꯂꯣꯏ
ꯑꯩ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯒꯤ ꯃꯁꯨꯅꯨꯄꯤꯅꯤ꯫ ꯑꯕꯣꯛꯇ ꯄꯤꯈꯤꯕ ꯑꯋꯥꯕꯁꯦ ꯅꯍꯥꯛꯅ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯜꯂꯝꯈꯤꯅꯤ꯫ ꯅꯤꯡꯊꯧꯗꯣ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯖꯈꯤ꯫ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯈꯤ꯫ ꯊꯣꯏꯆꯥ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯕ ꯃꯇꯨꯡ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯪꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯣꯏꯆꯥꯒꯤ ꯂꯝꯕꯤ ꯊꯠꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯆꯥ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯧ ꯑꯗꯣ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯪꯅꯣꯛꯇꯁꯨ ꯅꯣꯛꯂꯛꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯇꯨ ꯃꯆꯥꯗꯣ ꯌꯥꯝꯅ ꯉꯛꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕ, ꯆꯣꯡꯕ ꯐꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯍꯟꯕꯗꯗꯤ ꯂꯥꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯨ ꯃꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡꯗꯨꯗ ꯀꯞꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯋꯥ ꯊꯥꯖꯔꯨꯕ, ꯑꯐ ꯐꯠꯇ ꯊꯤꯗꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯤ ꯑꯃꯒꯤ ꯃꯤꯇꯣꯞꯇ ꯑꯌꯥꯕ ꯄꯤꯊꯣꯛꯂꯨꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫